ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯑꯃꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯤꯕ ꯃꯌꯨꯝꯒꯤ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯁꯤ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯧ ꯑꯁꯤꯅ ꯑꯃꯅ ꯑꯃꯕꯨ ꯊꯥꯅꯗꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯊꯕꯛꯇꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯧ ꯑꯍꯟ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯃꯨꯡ ꯑꯗꯨꯗ ꯈꯟꯅ ꯆꯩꯅꯕꯗꯣ ꯇꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ "ꯏꯆꯦꯃꯍꯟ, ꯉꯁꯤꯗꯤꯅꯦ ꯑꯩ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯣ ꯀꯩꯊꯦꯜꯗꯁꯨ ꯆꯪꯉꯛꯀꯅꯤ, ꯈꯔꯅꯦ ꯊꯦꯡꯉꯛꯀꯅꯤ꯫ ꯑꯗꯣ ꯆꯥꯛ ꯏꯁꯤꯡꯗꯣ ꯏꯆꯦꯃꯅ ꯉꯁꯤꯗꯤ ꯈꯔ ꯍꯣꯠꯅꯕꯤꯔꯝꯃꯣ, ꯋꯥꯁꯨ ꯋꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒꯅꯤ ꯑꯩ ꯑꯣꯏꯅ ꯊꯣꯡꯉꯒꯦ, ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ, ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯗꯣ ꯏꯆꯦꯃꯟ ꯁꯥꯎꯕꯗꯤ ꯌꯥꯗꯦꯀꯣ, ꯑꯩꯅ ꯌꯥꯡꯅ ꯍꯜꯂꯛꯀꯅꯦꯕꯀꯣ, ꯋꯥꯁꯨ ꯋꯥꯅ ꯉꯁꯤꯇꯪ ꯊꯣꯡꯕꯤꯔꯝꯃꯨ ꯆꯥꯛ ꯏꯟꯁꯥꯡꯗꯣ." "ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯇꯣꯟ, ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯌꯨꯝ ꯆꯠꯂꯤꯃꯦꯅ ꯀꯩꯅꯣꯅꯦ, ꯃꯤꯅꯤꯠ ꯀꯥꯡꯗꯦꯅꯦ, ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯆꯠꯂꯨꯔꯤ, ꯑꯃꯨꯛ ꯀꯔꯤꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯁꯣꯝꯗꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛꯅ ꯑꯃ ꯌꯥꯝꯁꯤꯜꯂꯛꯂꯤꯕ, ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯡ ꯈꯣꯠꯇꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯏꯪꯈꯣꯜꯗꯣ ꯀꯔꯝꯅ ꯀꯨꯝꯒꯅꯤ? ꯃꯣꯏ ꯇꯥꯃꯣ ꯃꯊꯟꯇꯅ ꯍꯣꯠꯅꯕꯗꯨꯁꯨ ꯋꯥꯔꯤꯕꯅꯤ, ꯅꯥꯄꯤ ꯃꯌꯥꯝꯗꯣ ꯁꯦꯡꯗꯣꯛ ꯈꯣꯝꯗꯣꯛꯇꯅ ꯂꯪꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁ ꯊꯕꯛꯅ ꯑꯃꯅꯦ ꯆꯤꯟꯕꯁꯤꯒ ꯅꯪꯅ ꯑꯃꯅꯦ, ꯌꯨꯝ ꯆꯠꯄꯒꯤ ꯍꯩꯅꯕꯤꯁꯦ ꯇꯣꯏꯈ꯭ꯔꯦꯗꯀꯣ, ꯈꯔꯁꯨꯅꯦ ꯆꯠꯇꯕ ꯇꯝꯃꯣ꯫ ꯑꯩꯇꯁꯨ ꯌꯦꯡꯉꯨ, ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯇꯕꯒꯤ ꯆꯠꯂꯨꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗꯗꯅ꯫ ꯑꯗꯨꯒ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯕꯛꯁꯤꯡꯁꯦ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯅꯝꯁꯤꯜꯂꯝꯃꯒꯅꯦ ꯍꯦꯛꯇ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯑꯁ ꯏꯆꯦꯃꯍꯟ, ꯑꯩꯅ ꯆꯠꯄ ꯈꯣꯡꯊꯥꯡꯗꯅꯦ ꯀꯣꯏꯄꯥꯟ ꯄꯥꯟꯅꯕꯁꯦ ꯍꯩꯅꯗꯦ꯫ ꯀꯔꯤꯅꯣ, ꯑꯩꯁꯨ ꯌꯨꯝꯗꯣ ꯃꯊꯧ ꯑꯃ ꯂꯩꯅ ꯆꯠꯄꯅꯤ, ꯊꯕꯛ ꯂꯩꯇꯅ ꯆꯠꯄ ꯅꯠꯇꯦ꯫ ꯉꯁꯤꯇꯪꯗꯤꯅꯦ ꯋꯥꯁꯨ ꯋꯥꯅ ꯍꯣꯠꯅꯕꯤꯔꯝꯃꯣ, ꯃꯊꯪꯗꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯔꯕꯗꯤ ꯏꯅꯤꯡꯇꯝꯅ ꯆꯠꯀꯦꯔꯥ, ꯏꯅꯤꯡꯇꯝꯅ ꯀꯣꯏꯒꯦꯔꯥ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯦꯗꯅꯀꯣ꯫ ꯀꯩꯅꯣꯅꯦ, ꯀꯩꯁꯨ ꯂꯩꯇ ꯋꯥꯁꯤꯒꯤꯗꯃꯛꯇꯕꯨ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯒꯤ ꯋꯥꯐꯝꯒ ꯍꯧꯗꯣꯏꯁꯤꯕꯨ? ꯍꯣꯏꯗ, ꯃꯤ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯣꯉꯥꯟꯅꯕꯨꯗꯤꯅꯦ ꯑꯩꯁꯨꯅꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯋꯥꯏ ꯁꯪꯅꯕꯒꯤ, ꯀꯩꯅꯣ ꯃꯌꯥꯝꯒꯤꯅꯦ ꯊꯤꯕꯣꯠ ꯄꯨꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯇꯦꯅꯥꯎꯇ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯊꯣꯡꯉꯒꯅꯦ ꯏꯪꯈꯣꯜꯒꯤ ꯊꯕꯛꯇꯣ ꯅꯨꯡꯉꯥꯏꯅ ꯁꯨꯕ ꯌꯥꯕꯅꯤ꯫ ꯃꯌꯥꯝꯒꯤ ꯊꯕꯛꯉꯩ ꯃꯤꯅꯥꯏꯗꯧꯅ ꯏꯊꯟꯇꯅ ꯁꯨꯔꯕꯅꯤꯅꯅꯦ ꯏꯪꯈꯣꯜꯃꯨꯛ ꯄꯨꯒꯗ꯭ꯔꯥ? ꯑꯁ ꯍꯥꯏ ꯀꯥꯟꯅꯗꯦꯗ꯫ ꯍꯣꯏꯗ ꯏꯆꯦꯃꯟ, ꯑꯗꯨꯗꯤ ꯀꯩꯅꯣ, ꯃꯇꯝ ꯂꯥꯛꯑꯒꯅꯦ ꯃꯔꯥꯏꯅ ꯇꯣꯉꯥꯟ ꯆꯥꯊꯣꯛꯑꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯉꯁꯤꯇꯪꯗꯤ ꯀꯩꯅꯣ ꯋꯥꯁꯨ ꯋꯥꯅꯒ ꯊꯣꯡꯕꯤꯔꯝꯃꯣ, ꯑꯩꯅꯦ ꯏꯄꯥꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯉꯒꯦꯀꯣ ꯏꯆꯦꯃꯟ, ꯋꯥꯔꯧ ꯌꯥꯗꯦꯍꯦ꯫ ꯇꯧ ꯉꯝꯕꯤꯁꯦ ꯌꯦꯡꯉꯨ, ꯆꯠꯈ꯭ꯔꯦꯅꯦ ꯁꯤ, ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯅꯝꯁꯤꯜꯂꯝꯃ ꯆꯠꯂꯤꯁꯦ ꯎꯔꯕ꯭ꯔꯥ? ꯉꯁꯤꯗ ꯅꯠꯇꯦꯕ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯤꯟꯈ꯭ꯔꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯅꯝꯁꯤꯜꯂꯝꯂꯒ ꯃꯥꯅ ꯑꯣꯐꯤꯁꯔꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯇꯧ ꯉꯝꯃꯦꯅ ꯃꯁꯦ ꯁꯥꯎꯅꯤꯡꯉꯕ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯃꯁꯝ ꯃꯅꯥꯁꯦ ꯑꯩꯅ ꯐꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ, ꯃꯅꯦꯝꯕꯣꯛꯀ ꯑꯣꯏꯔꯝꯗꯅ ꯇꯧꯕꯅꯤ꯫ ꯍꯦꯔꯥ, ꯑꯩꯁꯨ ꯍꯦꯛ ꯇꯣꯉꯥꯟ ꯀꯣꯛ ꯆꯥꯊꯣꯛꯑꯒ ꯏꯇꯦꯅꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦ, ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯆꯥꯛꯄꯨ ꯊꯤꯒꯗ꯭ꯔꯥ, ꯍꯤꯟꯖꯥꯡꯕꯨ ꯈꯥꯏꯗꯣꯛꯀꯗ꯭ꯔꯥ, ꯏꯁꯤꯡꯕꯨ ꯈꯥꯏꯗꯣꯛꯀꯗ꯭ꯔꯥ, ꯑꯗꯨꯒꯒꯤ ꯍꯅꯨ ꯍꯅꯨꯕꯤꯁꯤꯁꯨ ꯋꯥꯔꯤ ꯁꯤꯙꯔꯝꯒꯅꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯤ ꯃꯁꯥꯅ ꯈꯪꯅ ꯈꯔ ꯆꯪꯉꯛꯇꯅ ꯀꯗꯥꯏ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯣꯏꯑꯕ, ꯑꯁꯤꯃꯨꯛ ꯑꯩ ꯀꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯃꯣꯏ ꯕꯕꯥꯒꯤ ꯆꯥꯛꯇꯨꯁꯨ ꯏꯪꯈꯣꯜꯗ ꯀꯨꯝꯗꯨꯅ ꯊꯤꯟꯒꯗꯧꯔꯤꯕ, ꯁꯥꯔꯕ ꯅꯨꯡꯁꯥꯁꯤꯗ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥ ꯆꯥꯈꯣ ꯑꯃ ꯊꯛꯑꯒ ꯀꯨꯝꯊꯈꯤꯕꯗꯣ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ, ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯈꯪꯗꯦꯗ, ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ, ꯑꯩꯒꯤ ꯏꯔꯥꯏꯕꯛꯅꯔꯥ ꯃꯤꯅ ꯐꯠꯇꯅ ꯇꯧꯋꯤꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤꯃꯨꯛ ꯀꯧꯕ ꯆꯠꯇꯣꯔꯤꯑꯕ ꯑꯁꯦ ꯃꯤꯅ ꯈꯪꯉꯣꯏꯑꯕ ꯑꯁꯦ, ꯑꯁꯨꯛ ꯌꯥꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯂꯩꯅ ꯂꯩꯅ ꯃꯥꯅ ꯀꯌꯥ ꯂꯥꯏꯅ ꯃꯄꯥꯝ ꯆꯠꯂꯤꯕꯅꯣꯕ, ꯇꯧ ꯉꯝꯕꯤꯁꯦ꯫ ꯁꯛꯇꯥꯁꯨ ꯅꯨꯡꯁꯤꯗꯕꯅ, ꯃꯣꯏ ꯕꯕꯥ, ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ, ꯏꯃꯨꯡ ꯃꯅꯨꯡꯁꯤꯒ ꯃꯧ ꯑꯅꯤꯈꯛ ꯂꯩꯕꯁꯤꯅ ꯑꯃꯒ ꯑꯃꯒ ꯊꯥꯅꯗꯕ, ꯑꯗꯨꯒꯒꯤ ꯃꯧꯇꯣꯝꯕꯤꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯌꯨꯝ ꯆꯠꯂꯤꯅ ꯇꯧꯔꯤꯁꯦ꯫ ꯑꯣꯏꯔꯕ꯭ꯔꯥ? ꯋꯥꯔꯤ ꯁꯤꯗ ꯂꯩꯔꯝꯃꯤꯅꯦꯁꯦ꯫ ꯆꯥꯛꯁꯦ ꯂꯣꯏꯔꯕꯗꯤ ꯀꯣꯛ ꯆꯪꯉꯛꯑꯕꯗꯤ ꯑꯩꯉꯣꯟꯗ ꯋꯥꯏ ꯁꯪꯗ꯭ꯔꯥꯕꯁꯦ, ꯈꯪꯗꯦꯅꯦ, ꯀꯥꯡꯁꯤ ꯑꯃ ꯄꯥꯏ ꯌꯩꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯑꯐꯕ ꯋꯥꯔꯤꯔꯥ, ꯐꯠꯇꯕ ꯋꯥꯔꯤꯔꯥ? ꯑꯁ ꯈꯜꯂꯨꯅꯁꯨ ꯀꯥꯟꯅꯗꯦꯗ, ꯐꯅꯁꯨ ꯉꯥꯡꯉꯔꯣꯏꯗꯕꯗ ꯇꯧꯔꯤꯁꯦ ꯎꯔꯕ꯭ꯔꯥ? ꯆꯥꯛꯁꯦ ꯂꯣꯏꯔꯕꯗꯤ ꯀꯣꯛ ꯆꯪꯉꯛꯀꯦ ꯍꯥꯏꯗꯦꯕꯁꯦ꯫ ꯈꯪꯗꯦꯅꯦ ꯀꯔꯝ ꯊꯣꯛꯑꯗꯧꯕ, ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯌꯨꯝꯁꯦ ꯅꯣꯡꯃꯗꯤ ꯀꯥꯏꯕ ꯇꯥꯔꯦꯅꯦ ꯃꯣꯏ ꯕꯕꯥ, ꯃꯧ ꯑꯅꯤꯈꯛꯁꯤꯅꯅꯦ ꯑꯃꯅ ꯑꯃ ꯅꯨꯡꯁꯤꯅꯗꯦ ꯇꯧꯔꯤꯕ, ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯊꯦꯝꯕꯅꯤ,
ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯀꯅꯥꯒꯤ ꯃꯤꯆꯪꯕꯨ ꯆꯪꯒꯗꯧꯔꯤꯕ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯋꯥꯇꯥ ꯌꯩꯅꯗꯅ ꯉꯥꯡꯕꯁꯦ ꯇꯥꯕꯗ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ ꯌꯨꯝꯁꯦ ꯀꯥꯏꯔꯅꯦꯅ ꯃꯣꯏ ꯕꯕꯥ ꯈꯪꯗꯦꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯈꯥꯏꯗꯣꯛꯇꯅ ꯂꯩꯍꯧꯔꯦ ꯁꯥꯔꯤꯉꯩꯗ ꯆꯥꯅꯕꯒꯤ ꯇꯧꯁꯤ ꯑꯩꯁꯨꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯃꯣꯏ ꯇꯥꯃꯣꯒꯤ ꯆꯥꯛ ꯃꯨꯛ ꯊꯤꯟꯒꯗꯧꯔꯤꯕꯅꯤ ꯏꯪꯈꯣꯜꯗ ꯏꯕꯦꯝ ꯇꯣꯟꯗꯨꯁꯨꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯣ ꯂꯣꯏ ꯅꯝꯁꯤꯜꯂꯝꯂꯒ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯏꯊꯟꯇ ꯊꯕꯛ ꯃꯌꯥꯝ ꯁꯨꯔꯤꯕꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯈꯔ ꯆꯪꯉꯛꯇꯅꯅꯦ ꯆꯥꯛꯇꯣ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯪꯉꯗꯤ ꯐꯕ ꯑꯣ ꯍꯣꯏꯅꯦ ꯏꯍꯦ ꯏꯕꯦꯝꯇꯣꯟꯗꯣ ꯑꯃꯨꯛ ꯃꯄꯥꯝ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯄꯥꯝ ꯆꯠꯂꯤꯁꯤꯕꯣ ꯃꯁꯤꯒꯤ ꯃꯧꯁꯤꯃꯅꯦ ꯑꯣꯟꯊꯣꯛꯅꯗꯤꯅꯀꯣ ꯏꯆꯥꯁꯨ ꯋꯥꯔꯦ ꯐꯔꯦ ꯏꯃꯥ ꯑꯩꯅꯦ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯑꯝꯃꯒꯦ ꯍꯣꯏ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯑꯝꯃꯣ ꯂꯥꯛꯑꯒꯦ ꯅꯣꯏ ꯕꯕꯥꯒ ꯑꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕꯅꯤꯗ ꯏꯆꯥꯁꯨ ꯋꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯪꯈꯣꯜꯕꯨ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯗ꯭ꯔꯥ ꯆꯥꯛ ꯏꯁꯤꯡꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯂꯤꯁꯤꯕꯣ ꯑꯩꯉꯣꯟꯗꯒꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦꯅꯦ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯑꯍꯜ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯍꯪ ꯈꯣꯠꯇꯅ ꯆꯠꯄꯒꯤ ꯋꯥꯐꯝꯒꯗꯤ ꯌꯥꯎꯗꯦꯅꯦ ꯃꯊꯟꯇ ꯆꯠꯅꯤꯡꯉꯩꯅ ꯐꯨꯠꯄꯥ ꯃꯌꯨꯝꯗ ꯑꯩꯈꯣꯏꯗꯤ ꯇꯧꯖꯔꯛꯇꯦꯅꯦ ꯈꯪꯗꯦꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯄꯥꯝ ꯆꯠꯄ ꯄꯥꯝꯕ ꯃꯧꯁꯤꯗꯤ ꯀꯔꯤ ꯃꯧꯅꯤ ꯍꯥꯏꯒꯦ ꯐꯔꯦ ꯏꯃꯥ ꯂꯥꯛꯑꯒꯦ ꯆꯠꯂꯣ ꯐꯔꯦ ꯏꯃꯥ ꯑꯩꯁꯨꯅꯦ ꯃꯣꯏ ꯕꯕꯥꯒꯤ ꯆꯥꯛꯇꯣ ꯑꯝꯇꯪ ꯊꯤꯜꯂꯨꯈꯤꯒꯦ ꯏꯪꯈꯣꯜꯗ ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯑꯝꯃꯒꯦ ꯂꯥꯛꯑꯣ ꯆꯥꯅꯕꯒꯤ ꯐꯔꯦ ꯏꯃꯥ ꯈꯔꯗꯤ ꯉꯥꯡꯉꯦꯗꯅꯁꯦ ꯇꯧ ꯉꯝꯕꯤꯁꯦ ꯃꯥꯒꯤ ꯃꯔꯝ ꯆꯠꯁꯦ ꯏꯃꯥꯅꯐꯥꯎ ꯌꯥꯗꯦꯅꯦ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯣ ꯌꯦꯡꯉꯣꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯃꯄꯥꯝꯁꯤꯒ ꯆꯠꯇꯒꯤ ꯍꯣꯠꯅ ꯂꯩꯔꯤꯁꯦ ꯇꯧ ꯉꯝꯕꯤꯁꯦ ꯌꯨꯝꯁꯤꯒꯅꯦ ꯂꯩꯅꯤꯡꯗꯕꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯛꯇꯥꯛꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯃꯆꯤꯟ ꯀꯟꯖꯔꯕꯁꯨꯅꯦ ꯏꯕꯦꯝꯍꯟꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯃꯧꯇꯣꯝꯕꯤꯁꯤꯗꯤ ꯊꯕꯛꯁꯦ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅꯦ ꯏꯪꯈꯣꯜꯕꯨ ꯁꯨꯒꯗ꯭ꯔꯥ ꯏꯃꯨꯡꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯋꯥꯕꯅꯤꯅꯦ ꯃꯣꯏ ꯇꯥꯃꯣ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯅꯕꯗꯤ ꯇꯧꯔꯁꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯃꯧꯇꯣꯝꯕꯤꯗꯨꯁꯨꯅꯦ ꯂꯩꯇꯦ ꯃꯄꯥꯝ ꯆꯠꯈꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯂꯥꯛꯏꯕꯅꯤ ꯂꯥꯛꯑꯣꯁꯦ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯅꯕꯗꯤ ꯇꯧꯔꯁꯤ ꯊꯕꯛꯀꯗꯣ ꯊꯝꯃꯣꯅꯦ ꯅꯈꯨꯠꯀꯗꯣ ꯍꯥꯝꯗꯣꯔꯛꯑꯣꯅꯦ ꯅꯪ ꯆꯥꯛ ꯄꯨꯔꯛꯂꯕ꯭ꯔꯣ ꯑꯣꯟꯊꯣꯛ ꯐꯈꯔꯦ ꯉꯁꯥꯏꯗꯒꯤ ꯂꯥꯝꯗꯅ ꯂꯩꯕꯅꯤ ꯑꯌꯨꯛꯇꯒꯤ ꯆꯥꯈꯣ ꯑꯃ ꯊꯛꯄ ꯀꯨꯝꯊꯕꯗꯨꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ ꯂꯥꯛꯑꯦ ꯑꯩ ꯈꯨꯠꯁꯦ ꯑꯝꯇꯪ ꯍꯥꯝꯗꯣꯔꯛꯂꯒꯦ ꯂꯥꯛꯑꯦꯅꯦ ꯅꯪ ꯈꯥꯏꯗꯣꯛꯑꯝꯃꯨꯅꯦ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯔꯝꯃꯤ ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯃꯅꯝꯒꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯗ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉ ꯄꯨꯔꯛꯏꯅꯣꯅꯦ ꯅꯪꯕꯨ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤꯗꯀꯣ ꯏꯟꯁꯥꯡꯕꯨꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯏꯟꯁꯥꯡꯅꯤ ꯆꯒꯦꯝ ꯄꯣꯝꯕ ꯎꯇꯤꯅꯤ ꯑꯗꯨꯗꯒꯤꯅꯦ ꯑꯁꯤꯒ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯊꯦꯜ ꯃꯀꯣꯏꯒꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯣ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯂꯥꯛꯑꯣꯅꯦ ꯆꯥꯛꯁꯦ ꯆꯥꯔꯣꯅꯦ ꯍꯣꯏ ꯆꯥꯔꯒꯦ ꯅꯪꯗꯤ ꯆꯥꯔꯛꯇ꯭ꯔꯤꯕꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯆꯥꯊꯣꯛ ꯀꯣꯛ ꯂꯥꯛꯑꯗꯤ ꯐꯩꯗꯅ ꯋꯥꯅꯕ ꯍꯥꯏꯅ ꯑꯔꯦꯝꯕꯗ ꯅꯣꯏꯒꯤꯅꯦ ꯃꯄꯨꯔꯣꯏꯕ ꯆꯥꯗꯕꯩ ꯉꯥꯏꯕꯗꯣ ꯇꯧꯅꯨꯅꯦ ꯊꯕꯛ ꯀꯟꯕ ꯑꯩꯉꯣꯟꯗꯗꯤ ꯁꯠ ꯆꯥꯊꯣꯛꯎꯅꯦ ꯅꯪ ꯑꯩ ꯀꯔꯤꯝꯇ ꯉꯥꯡꯒꯗꯕ ꯅꯠꯇꯦꯅꯦꯍꯦ ꯑꯗꯣ ꯃꯣꯏ ꯇꯥꯃꯣ ꯆꯥꯛꯁꯦ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯇꯥꯃꯣꯗ ꯑꯝꯇꯪ ꯂꯤꯈꯤꯒꯦ ꯑꯗꯨꯒꯅꯦ ꯆꯥꯛꯇꯣ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯆꯥꯋꯣ ꯉꯁꯤꯗꯤ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯪꯈꯠꯈ꯭ꯔꯦ ꯃꯧꯇꯣꯝꯕꯤꯁꯤꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤꯕꯨ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯤꯅꯥꯏ ꯅꯨꯄꯤꯗꯧꯅ ꯅꯝꯁꯤꯜꯂꯝꯂꯒ ꯍꯦꯛ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯕꯁꯦ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯇꯣꯉꯥꯟ ꯆꯥꯊꯣꯛꯑꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯆꯥꯛꯇꯣ ꯆꯥꯈꯣ ꯑꯃ ꯊꯣꯡꯉꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯃꯌꯥꯝꯒꯤ ꯊꯤꯕꯣꯠꯄꯨꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯥꯎꯅꯤꯡꯉꯤꯗꯀꯣ ꯅꯥꯈꯣꯁꯦ ꯂꯥꯕꯗꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯇꯞꯅ ꯁꯥꯔꯁꯤ ꯑꯩ ꯈꯪꯉꯦꯕ ꯅꯪꯅ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯃꯤ ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟꯗꯣ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯆꯥꯛꯁꯦ ꯑꯝꯇꯪ ꯆꯥꯍꯧꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯍꯥꯎꯔꯔꯣꯏꯅꯤ ꯅꯪꯕꯨ ꯏꯁ ꯍꯥꯎꯔꯣꯏ ꯀꯥꯏꯅ ꯊꯣꯛꯅ ꯍꯥꯎꯅ ꯊꯣꯡꯉꯛꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯝꯇꯪ ꯇꯥꯈꯣꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅꯦ ꯁꯥꯎꯅꯤꯡꯗꯅ ꯆꯥꯛꯀ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯆꯥꯛꯇꯣ ꯀꯣꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯆꯥꯎꯕ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯝꯇꯪ ꯇꯥꯈꯣꯁꯦ ꯑꯩꯅꯦ ꯋꯥꯔꯤꯁꯦ ꯂꯤꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯕ ꯅꯪꯗꯤ ꯑꯩ ꯆꯥꯛ ꯄꯤꯖꯒꯦꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯨ ꯈꯨꯠꯀ ꯄ꯭ꯔꯞ ꯍꯥꯝꯗꯣꯛ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛꯇꯣ ꯄꯤꯖꯗꯉꯒꯤ ꯏꯕꯦꯝꯇꯣꯟꯒꯤ ꯋꯥꯔꯤ ꯅꯈꯣꯏ ꯑꯅꯤ ꯈꯟꯅ ꯆꯩꯅꯕ ꯋꯥꯔꯤ ꯂꯤꯔꯤꯗꯨꯕꯨ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯞꯅ ꯇꯥꯔꯒꯦꯀꯣ ꯆꯥꯔꯣ ꯅꯪꯁꯨꯅꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯇꯣꯉꯥꯟ ꯀꯣꯛ ꯆꯥꯊꯣꯛꯁꯤ ꯍꯥꯏꯕꯅꯦꯕ ꯃꯤꯅ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯇꯧꯏꯕ ꯆꯥꯔꯣ ꯆꯥꯕ ꯂꯣꯏꯔꯒ ꯋꯥꯔꯤꯗꯣ ꯑꯩ ꯇꯞꯅꯅꯦ ꯂꯤꯔꯒꯦ
ꯆꯥꯕꯗꯣ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯤꯕ ꯍꯧꯔꯒꯦꯀꯣ ꯂꯤꯂꯥꯕꯗꯤ ꯑꯩ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯒꯦ ꯇꯥꯔꯣꯁꯦ ꯈꯣꯏꯗꯧꯁꯦ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯇ꯭ꯔꯕꯗꯤ ꯁꯥꯎꯅꯤꯡꯒꯅꯤꯑꯕ ꯂꯤꯔꯣ ꯄꯨꯛꯁꯦ ꯊꯜꯂꯕꯅꯤꯅ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯕꯁꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯁꯥꯎꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗ꯭ꯔꯦ ꯄꯨꯛꯁꯦ ꯊꯜꯂꯕꯅꯤꯅ ꯂꯤꯔꯣ ꯂꯤꯂꯥꯕꯗꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯍꯧꯔꯣꯁꯦ ꯇꯥꯔꯒꯦꯁꯦ ꯅꯥꯀꯣꯡꯁꯦ ꯊꯥꯔꯒꯦꯁꯦ ꯑꯗꯨꯅꯦꯕ ꯃꯥꯅ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯅꯝꯁꯤꯜꯂꯝꯂꯒ ꯃꯄꯥꯝꯗꯅꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯂꯤꯕꯁꯦ ꯀꯅꯥꯝꯇꯅ ꯏꯃꯥꯅꯁꯨ ꯉꯥꯡꯕ ꯉꯝꯗꯦ ꯕꯕꯥꯅꯁꯨ ꯉꯥꯡꯕ ꯉꯝꯗꯦ ꯑꯩꯉꯣꯟꯗꯅ ꯃꯤꯅꯥꯏ ꯅꯨꯄꯤꯗꯧꯅ ꯌꯦꯡꯉꯨ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯁꯟ ꯂꯣꯛꯄꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯁꯤꯡꯕꯨ ꯍꯣꯟꯒꯗ꯭ꯔꯥ ꯂꯨꯈꯥꯛꯄꯨ ꯐꯦꯡꯒꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯆꯥꯅꯕꯒꯤ ꯃꯇꯝ ꯆꯥꯅ ꯏꯪꯈꯣꯜꯁꯤꯒ ꯄꯨꯊꯣꯛꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯔꯤꯕꯅꯤꯁꯦ ꯑꯁꯤꯕꯨ ꯃꯧ ꯑꯅꯤ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯈꯣꯝ ꯃꯥꯅ ꯊꯣꯡꯉꯤꯕꯁꯦ ꯑꯁꯤꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯁꯨ ꯑꯩꯅ ꯌꯦꯡꯉꯨ ꯏꯟꯁꯥꯡꯕꯨ ꯁꯦꯝꯖꯤꯟꯕꯤꯕꯅꯦ ꯆꯦꯡꯕꯨ ꯆꯥꯝꯁꯤꯟꯕꯤꯕꯅꯦ ꯊꯕꯛ ꯂꯣꯏꯅꯅꯤ ꯃꯥꯅ ꯐꯝꯃꯒꯇꯅꯤ ꯁꯤ ꯆꯥꯛꯇꯣ ꯃꯩꯗꯣ ꯏꯟꯁꯤꯜꯂꯒ ꯊꯣꯡꯉꯤꯕꯁꯦ ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥꯕ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯇꯣꯉꯥꯟ ꯀꯣꯛ ꯆꯠꯊꯣꯛꯁꯤ ꯃꯌꯥꯝꯒꯤꯅꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯤꯅꯥꯏꯗꯧꯅ ꯁꯨꯗꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯄꯣꯠꯇꯦ ꯅꯪꯗ ꯏꯪꯈꯣꯜ ꯀꯨꯝꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯥꯎꯅꯤꯡꯉꯦꯕ ꯑꯁ ꯇꯣꯉꯥꯟꯗꯣ ꯍꯦꯛ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯅꯤ ꯅꯪꯕꯨ ꯂꯤꯂꯥꯕꯗꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅꯅꯦ ꯌꯥꯅꯤꯡꯗꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯅꯤꯡꯗꯦꯅꯦ ꯅꯪꯅꯅꯦ ꯁꯥꯎꯅꯤꯡꯂꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯇꯣꯝꯕꯤꯅ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯩꯁꯨ ꯈꯪꯉꯤꯕꯅꯤ ꯑꯗꯨꯕꯨ ꯈꯟꯅꯕꯗꯤ ꯌꯥꯗꯕꯅꯤꯅꯅꯦ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯗꯣ ꯐꯥꯅ ꯂꯩꯕ ꯇꯥꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯣꯉꯥꯟ ꯆꯥꯒꯗꯧꯔꯤꯕꯅꯤ ꯅꯪꯗꯕ ꯇꯧꯒꯅꯨ ꯃꯇꯝ ꯂꯥꯛꯑꯒꯅꯦ ꯇꯞꯅ ꯇꯞꯅ ꯑꯩꯁꯨ ꯏꯃꯥꯗ ꯑꯗꯨꯝ ꯍꯥꯏꯒꯦ ꯈꯟꯅ ꯆꯩꯅꯗꯅꯕ ꯍꯣꯠꯅꯁꯤ ꯏꯃꯥꯅꯅꯦ ꯈꯟꯅꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯕꯕꯥꯗꯤꯅꯦ ꯏꯃꯨꯡ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯁꯦ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯧꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯕꯅꯤ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯍꯦꯟꯖꯤꯟꯕ ꯊꯕꯛꯇꯣ ꯇꯧꯕ តាꯕꯅꯤ ꯋꯥꯁꯨ ꯋꯥꯅ ꯅꯪꯁꯨ ꯈꯔꯅꯤ ꯈꯥꯡꯉꯨ ꯀꯩꯅꯣ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅꯅꯦ ꯈꯟꯅ ꯆꯩꯅꯕꯁꯦ ꯊꯣꯛꯇꯕ ꯌꯨꯝ ꯌꯥꯎꯄꯣꯠꯇꯦꯗ ꯈꯔꯁꯨ ꯇꯞꯅ ꯐꯥꯗꯕ ꯇꯝꯃꯨ ꯀꯌꯥꯅꯤ ꯐꯥꯗꯒꯗꯧꯔꯤꯕꯅꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯃꯤꯅꯥꯏꯗꯧꯅ ꯁꯨꯔꯒ ꯊꯕꯛꯇꯨꯗꯤ ꯌꯦꯡꯉꯨ ꯅꯣꯏꯅ ꯁꯨꯕ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯏꯊꯟꯇꯅ ꯍꯣꯠꯅꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯆꯠꯄ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯄꯥꯝ ꯆꯠꯀꯅꯤ ꯏꯪꯈꯣꯜ ꯊꯕꯛ ꯃꯌꯥꯝꯁꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯆꯥꯛ ꯏꯁꯤꯡꯕꯨ ꯊꯣꯡꯒꯗ꯭ꯔꯥ ꯅꯪꯁꯨ ꯈꯟꯗꯨꯅ ꯑꯝꯇꯪ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯍꯣꯏꯑꯕ ꯑꯩꯁꯨ ꯈꯪꯉꯦꯕ ꯈꯪꯗꯕ ꯅꯠꯇꯦꯕ ꯑꯗꯣ ꯃꯥꯅ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯦꯅ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨꯗꯤ ꯑꯗꯨꯝ ꯇꯧꯗꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯨꯄꯤ ꯃꯋꯥ ꯂꯧꯅ ꯏꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯈꯥꯏꯅꯕ ꯇꯥꯔꯤꯕ꯭ꯔꯣ ꯈꯟꯅ ꯑꯝꯇꯪ ꯌꯦꯡꯉꯨ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯇꯧꯅꯤꯡꯗꯦ ꯑꯁ ꯃꯁꯤ ꯅꯤꯄꯥꯁꯦ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯣ ꯌꯦꯡꯉꯣꯕ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ ꯃꯁꯤ ꯅꯤꯄꯥꯁꯤꯗꯤꯅꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥ ꯀꯔꯤꯝꯇ ꯇꯥꯗꯕꯅꯤꯅꯦ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ ꯏꯆꯦꯃꯟꯅ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯉꯥꯡꯅꯕꯗꯣ ꯑꯩꯅ ꯇꯥꯕꯒꯤ ꯋꯥꯅꯤ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯇꯣꯉꯥꯟ ꯆꯥꯅꯕꯒꯤ ꯍꯣꯠꯅꯁꯤ ꯃꯉꯣꯟꯗ ꯌꯨꯝꯁꯤꯒ ꯃꯤꯅꯥꯏꯗꯧꯅ ꯊꯝꯃꯦ ꯀꯥꯏꯅ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯇꯣꯉꯥꯟ ꯆꯥꯊꯣꯛꯎꯔꯁꯤ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯣ ꯀꯔꯤꯒꯤ ꯇꯣꯉꯥꯟ ꯆꯥꯒꯗꯧꯔꯤꯕꯅꯣ ꯅꯣꯏ ꯅꯨꯄꯤꯒꯤꯅꯦ ꯁꯨꯀꯣꯠ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯣꯐꯤꯁꯇꯒꯤ ꯋꯥꯅ ꯂꯥꯛꯄꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯒ ꯅꯪꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯧꯗꯣꯛꯑꯒ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏꯒꯤ ꯃꯁꯦꯟ ꯇꯧꯅꯕꯗꯣ ꯑꯗꯨꯝ ꯇꯧꯅꯣ ꯑꯩ ꯌꯥꯎꯍꯜꯂꯛꯀꯅꯨ ꯀꯩꯅꯣ ꯈꯪꯗꯦ ꯏꯁ ꯌꯥꯎꯍꯜꯂꯛꯀꯅꯨ ꯀꯥꯏꯅ ꯅꯣꯏ ꯅꯌꯥꯝꯕꯗꯤ ꯌꯦꯡꯉꯣ ꯃꯇꯨ ꯃꯋꯥ ꯂꯧꯗꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯒ ꯃꯇꯩ ꯃꯅꯥꯎꯅ ꯄꯜꯂꯤꯕꯁꯤ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏꯅꯤ ꯅꯪꯗꯤ ꯃꯤꯒꯤꯗꯤ ꯃꯇꯨꯅ ꯍꯥꯏꯔꯤꯉꯩ ꯇꯧꯔꯤ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯃꯠꯇ ꯏꯟꯗꯦ ꯑꯁꯤꯒꯅꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯍꯧꯒꯠꯂꯨ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯒꯅꯦ ꯇꯣꯉꯥꯟ ꯆꯥꯅꯕꯒꯤ ꯇꯧꯁꯤ ꯏꯃꯥ ꯕꯕꯥꯗꯣ ꯃꯣꯏꯒ ꯃꯔꯥꯏꯅ ꯂꯩꯖꯅꯤ ꯑꯩꯈ꯭ꯋꯥꯏꯅꯤ ꯇꯣꯉꯥꯟ ꯆꯥꯊꯣꯛꯕꯗꯤ ꯅꯨꯡꯉꯥꯏꯅ ꯏꯇꯩ ꯏꯅꯥꯎꯇ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩ ꯍꯥꯏꯕ ꯇꯥꯆꯧꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯁꯤ ꯇꯥꯆꯧꯁꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯑꯣꯏꯔꯕꯗꯤ ꯀꯣꯝꯃꯤ ꯀꯩꯅꯣ ꯀꯣꯛ ꯇꯣꯉꯥꯟ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯏꯃꯨꯡ ꯃꯌꯨꯝꯒꯤ ꯃꯌꯥꯝ ꯄꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯅꯪꯅ ꯑꯣꯐꯤꯁ ꯀꯥꯔꯤꯃꯩꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯇꯥꯟꯁꯤꯜꯂꯛꯄ ꯄꯩꯁా ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯀꯔꯤꯝꯇ ꯂꯦꯞꯁꯤꯟꯕꯁꯨ ꯉꯝꯗꯦ ꯏꯃꯨꯡꯒꯤ ꯈꯨꯔꯁꯥ ꯍꯨꯟꯕꯗ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯃꯇꯩ ꯃꯅꯥꯎꯁꯤꯡ ꯉꯝꯅꯕꯒꯤ ꯃꯔꯥꯏꯅ ꯂꯩꯖꯅꯤ ꯑꯩꯈꯣꯏꯅꯤꯅꯦ ꯇꯣꯉꯥꯟ ꯆꯥꯊꯣꯛꯒꯅꯤ ꯑꯩꯈꯣꯏꯁꯨ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯣ ꯅꯪꯕꯨ ꯀꯔꯤꯅꯣ ꯃꯤ ꯈ꯭ꯋꯥꯏꯅ ꯌꯦꯡꯉꯨ ꯕꯤꯜꯗꯤꯡ ꯑꯁꯦ ꯃꯊꯣꯟ ꯂꯣꯟꯗꯅ ꯐꯖꯅ ꯁꯥꯔꯤꯕꯁꯦ ꯅꯃꯤꯠꯇ ꯎꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯗꯨꯅ ꯂꯩꯕꯗ ꯀꯔꯤꯝꯇ ꯂꯦꯞꯄ ꯉꯝꯃꯔꯣই ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯏꯆꯥ ꯏꯁꯨ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯒꯤꯅꯦ ꯑꯁꯨꯝꯅꯅꯦ ꯃꯤꯅꯥꯏꯗꯧꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯅ ꯄꯩꯁꯥꯗꯣ ꯂꯪꯊꯣꯛꯇꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯇꯣꯉꯥꯟ ꯀꯣꯛ ꯍꯦꯛ ꯆꯥꯔꯒꯅꯤ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯉꯥꯏꯅ ꯕꯤꯜꯗꯤꯡ ꯁꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯍꯣꯏꯅꯦ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯑꯣꯐꯤꯁꯇꯒꯤ ꯁꯨꯔꯒ ꯌꯨꯝꯁꯤꯒ ꯇꯥꯟꯁꯤꯜꯂꯒ ꯃꯣꯏꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯕ ꯇꯥꯔꯗꯤ ꯇꯣꯉꯥꯟ ꯆꯥꯕꯗ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯩꯅೋ ꯃꯣꯏꯁꯨ ꯉꯝꯒꯅꯤ ꯍꯥꯏꯗꯤ ꯃꯔꯥꯏꯅ ꯄꯨꯖꯔꯅꯤ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯔꯒ ꯀꯣꯛ ꯍꯦꯛ ꯇꯣꯉꯥꯟ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯨ
ꯑꯩꯁꯨ ꯌꯦꯡꯒꯦꯕ ꯀꯌꯥꯝ ꯌꯥꯝꯅ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯑꯩ ꯌꯥꯎꯗꯅ ꯄꯨꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯇꯥꯆꯧꯅ ꯌꯥꯝꯅ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯕꯅꯤꯅ ꯀꯩꯅꯣ ꯑꯩꯁꯨ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯥꯟꯅꯗꯦ ꯇꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯅꯕꯒꯤ ꯇꯧꯔꯁꯤ ꯑꯗꯨꯒꯅꯦ ꯇꯣꯉꯥꯟ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ ꯇꯁ ꯑꯗꯨꯅꯤꯗꯅ ꯑꯗꯨꯝꯅ ꯈꯔ ꯈꯔꯅꯦ ꯅꯨꯄꯤ ꯃꯋꯥ ꯂꯧꯕ ꯇꯝꯃꯣ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯅꯨꯄꯤ ꯃꯋꯥ ꯂꯧꯕ ꯇꯝꯒꯗꯕꯅꯤ ꯄꯪꯒꯅꯨꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯈꯨꯗꯣꯝꯕꯤꯗ ꯎꯔꯨ ꯂꯩꯗꯨꯅ ꯂꯩꯕꯗꯨꯅ ꯅꯠꯇ꯭ꯔꯣ 이몽도 이마는 ngamdar nungaina palibado imana ingunda masiki lawsing taklibani nangsunie aina haiba ingadabani ai khudom uru uru leigadabani khangaba aduga tayumsi nungaigadawribani pangruni nangbo nupi na ngamba haibase phabani ni ado tansa ma yingagane tongan sabagi wafamdo noigi ima baba da hawdo ahangado aikhuga leminaroi khara khara paisa hunbirga loire noigi nayambaga ne leinabagi hayuko aine ahal laman saba tawbaga ngamjaroi haisni ꯀꯩꯝꯇ ꯈꯪꯗꯦ ꯑꯁꯤꯒꯤ ꯋꯥꯐꯝꯁꯤꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯍꯜ ꯂꯃꯟꯗꯣ ꯑꯩꯈꯣꯏꯒ ꯂꯩꯕ ꯉꯝꯃꯣꯏ ꯈꯪꯉꯕ꯭ꯔꯥ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯏꯃꯥ ꯕꯕꯥ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯇꯟꯖꯥ ꯑꯃ ꯌꯦꯡꯉꯒꯅꯦ ꯇꯣꯉꯥꯟ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ ꯀꯩꯒꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯣꯏꯅꯣ ꯑꯗꯨꯒ ꯊꯥꯁꯨ ꯊꯥꯅꯗꯕ ꯇꯥꯆꯧꯗꯣ ꯌꯥꯝ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯕꯅꯤꯅ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯑ ꯂꯣꯏꯔꯦꯗꯅ ꯌꯦꯡꯕ ꯍꯥꯏꯅꯤꯅꯦ ꯏꯪꯈꯣꯜ ꯃꯇꯦꯛ ꯇꯦꯛ ꯁꯨꯔꯒ ꯌꯨꯝ ꯀꯔꯝꯅ ꯄꯨꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯇꯥꯔꯦ ꯄꯣꯠꯆꯩ ꯈꯨꯇꯥꯡ ꯂꯛꯇꯥꯡꯁꯤꯒ ꯃꯥꯕꯨ ꯉꯝꯒꯗ꯭ꯔꯣ ꯑꯁ ꯐꯔꯦꯁꯦ ꯑꯗꯣ ꯏꯃꯥꯅꯅꯦ 50,000 ꯈꯛ ꯄꯤꯔꯣꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ 50,000 ꯈꯛ ꯄꯤꯌꯣ ꯑꯩ ꯌꯨꯝꯗ ꯑꯝꯇꯪ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯅꯅꯦ ꯄꯩꯁꯥ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯅ ꯍꯥꯏ ꯑꯗꯣ ꯌꯥꯔꯗꯤ ꯑꯩꯉꯣꯟꯗ 50,000 ꯈꯛ ꯄꯤꯔꯣ ꯏꯃꯥꯗ ꯄꯤꯔꯨꯒꯦꯕ ꯌꯨꯝꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯀꯨꯏꯔꯦ ꯌꯨꯝꯒ ꯆꯠꯇꯕ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯧꯖꯤꯛꯇ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯩꯁꯥ ꯍꯨꯟꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯂꯦꯞꯁꯟ ꯉꯝꯗ꯭ꯔꯦꯌꯦ ꯅꯪꯅ ꯅꯄꯥꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯩꯁா ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯂꯨꯄꯥ 50,000 ꯑꯁꯨꯝꯅ ꯊꯤꯜꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯗꯨꯝꯅ ꯇꯧꯔꯒꯗꯤ ꯀꯗꯥꯏꯗ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯕꯤꯜꯗꯤꯡ ꯁꯥꯕ ꯉꯝꯒꯗꯧꯔꯤꯒꯦ ꯑꯗꯨꯁꯨ ꯈꯜꯂꯨꯗꯅ ꯈꯔ ꯅꯪꯁꯤꯅꯃꯅꯦ ꯑꯣꯟꯊꯣꯛꯄꯅꯤ ꯑꯁ ꯏꯃꯨꯡꯗ ꯄꯩꯁꯥ ꯈꯔ ꯄꯤꯕꯁꯤꯕꯨ ꯃꯥꯅ ꯋꯥ ꯑꯣꯏꯅ ꯁꯥꯏ ꯅꯣꯏ ꯏꯃꯨꯡꯗꯅꯤ ꯍꯦꯟꯅ ꯄꯩꯁꯥ ꯆꯪꯉꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯃꯨꯛ ꯑꯅꯤꯔꯛꯇꯅꯤ ꯍꯥꯏꯖꯔꯛꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯋꯥꯔꯕꯗꯤ ꯏꯃꯥꯗꯒꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯦ ꯍꯥꯏꯕꯗ ꯅꯣꯏ ꯇꯥꯆꯧꯅ ꯄꯩꯁꯥ ꯃꯇꯦꯡ ꯄꯤꯕ꯭ꯔꯣ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯏꯃꯥꯅꯅꯦ ꯂꯨꯄꯥ 50,000 ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯤꯟꯒꯗꯧꯔꯤꯕꯅꯤ ꯄꯤꯔꯣ ꯀꯔꯤꯅꯣ ꯅꯪꯕꯣ ꯉꯔꯥꯡꯇꯁꯨ ꯅꯌꯨꯝ ꯆꯠꯂꯨꯅ ꯍꯜꯂꯛꯂꯤ ꯑꯃꯨꯛ ꯄꯩꯁꯥ ꯊꯤꯟꯕꯒꯤꯗꯃꯛꯇ ꯆꯠꯀꯦꯔꯣ ꯄꯩꯁꯥꯗꯨꯕꯨꯗꯤ ꯑꯩ ꯄꯤꯔꯒꯦ ꯐꯔꯦꯅꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯪ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗꯩ ꯑꯗꯨꯝ ꯊꯥꯈ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯝ ꯆꯠꯄꯁꯦ ꯏꯃꯥꯅ ꯌꯥꯝꯅ ꯁꯥꯎꯕꯅꯤꯅꯦ ꯅꯪꯕꯨ ꯈꯪꯗꯦꯗ ꯅꯪꯁꯦ ꯃꯑꯣꯡ ꯑꯃꯅꯤꯗ ꯀꯩꯅꯣ ꯄꯩꯁꯥꯗꯨꯕꯨ ꯑꯣꯟꯂꯥꯏꯟꯗ ꯊꯥꯒꯦ ꯀꯥꯏꯅ ꯌꯥꯗꯦ ꯉꯔꯥꯡꯇ ꯆꯠꯂꯨꯔꯦ ꯀꯥꯏꯅ ꯀꯩꯝꯇ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯄꯩꯁꯥꯗꯣ ꯄꯤꯔꯣ ꯑꯩꯅꯦ ꯏꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯏꯃꯥꯗꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯒꯗ ꯂꯩꯌꯦꯕ ꯀꯗꯥꯏ ꯀꯥꯟꯅꯗꯦꯁꯦ ꯋꯥ ꯉꯥꯡꯅ ꯃꯇꯝ ꯂꯩꯅ ꯄꯩꯁꯥꯗꯣ ꯄꯤꯔꯣ ꯑꯩꯅꯦ ꯏꯃꯥꯗꯅꯦ ꯄꯩꯁꯥꯗꯣ ꯊꯤꯜꯂꯨꯈꯤꯒꯦ ꯅꯪꯁꯤꯅ ꯃꯋꯥ ꯃꯈꯥ ꯇꯥꯈ꯭ꯔꯦ ꯁꯦ ꯅꯪꯒꯤ ꯂꯨꯄꯥ 50,000 ꯍꯥꯏꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯈꯪꯗꯦꯅꯤ ꯌꯨꯝꯗ ꯄꯩꯁా ꯆꯪꯉꯤꯕ꯭ꯔꯥ ꯅꯣꯏꯅ ꯌꯨꯝꯗ ꯄꯩꯁꯥ ꯍꯨꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯐꯪꯕ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯂꯣꯏ ꯈꯝꯕꯩ ꯉꯥꯏꯗꯦ ꯇꯧꯔꯤꯁꯤ ꯑꯁ ꯏꯃꯥꯅ ꯄꯩꯁా ꯈꯔ ꯍꯦꯛ ꯍꯥꯏꯕꯁꯤꯒ ꯃꯥꯅ ꯋꯥꯇꯥꯒꯁꯦ ꯌꯦꯔꯗꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯤꯔꯗꯅ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯅ ꯊꯛꯅ ꯍꯣꯠꯅꯕꯗ ꯆꯪꯉꯤꯉꯩꯁꯤꯗꯤ ꯈꯪꯗꯦ ꯐꯔꯦꯁꯦ ꯋꯥ ꯉꯥꯡꯅ ꯂꯩꯅ ꯀꯥꯟꯅꯗꯦ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇꯪ ꯌꯨꯝ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯏꯃꯥꯗ ꯄꯩꯁꯥꯁꯦ ꯄꯤꯔꯝꯒꯦ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯅ ꯅꯪ ꯂꯧ ꯂꯥꯛꯑꯣꯕ ꯏꯃꯥꯒꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯒꯗ ꯂꯩꯌꯦꯕ ꯑꯩ ꯑꯥꯗ ꯆꯥꯛꯇꯣ ꯍꯥꯞꯄꯝꯃꯒꯦ ꯀꯣ ꯑꯩ ꯌꯨꯝꯗ ꯉꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦꯕ ꯅꯪꯅꯅꯦ ꯏꯃꯥ ꯕꯕꯥꯅ ꯍꯪꯉꯕꯁꯤꯅꯦ ꯐꯅꯕ ꯑꯗꯨꯝ ꯈꯨꯝꯃꯣ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯣꯛꯄꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯡꯉꯨꯔꯁꯨ ꯁꯥꯎꯅꯤ ꯇꯧꯔꯤꯕ ꯄꯩꯊꯣꯛꯀ ꯄꯩꯁꯤꯟꯒ ꯈꯔꯇꯪ ꯉꯥꯡꯉꯨꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯨꯝꯃꯣꯏꯗꯧꯕꯅꯤ ꯑꯁ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯌꯥꯅꯕ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯌꯥꯅꯕ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯑꯋꯥꯕꯅꯤꯅ ꯅꯤꯄꯥꯁꯤꯁꯨ ꯄꯩꯁꯥꯒ ꯊꯣꯛꯑꯝꯗꯗꯤꯅꯦ ꯂꯣꯏꯗꯣꯏꯃꯤꯅꯤ ꯈꯪꯗꯦꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯄꯥ ꯑꯃꯁꯤꯅ ꯄꯩꯁꯥ ꯊꯤꯜꯂꯤꯕꯁꯤ ꯉꯥꯡꯕꯁꯨ ꯉꯝꯗꯦ ꯏꯅ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯈꯔ ꯇꯧꯖꯔꯕ ꯍꯥꯏꯗꯨꯅꯤ ꯃꯣꯏ ꯕꯕꯥ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦꯍꯦ ꯏꯆꯥ ꯅꯤꯄꯥ 2 ꯈꯛꯇꯪ ꯄꯣꯛꯄꯁꯤꯒ ꯃꯧ ꯃꯁꯦꯟꯁꯤꯅ ꯑꯃꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅ ꯆꯩꯅ ꯇꯧꯔꯤꯕ ꯑꯗꯨꯒꯒꯤ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯄꯥꯝꯗ ꯆꯠꯂꯤꯁꯤꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯔꯕꯁꯨ ꯈꯟꯅꯔꯛꯀꯅꯤ ꯈꯟꯕꯗ ꯈꯥꯝꯒꯗꯕꯁꯨ ꯉꯝꯗꯦ ꯇꯧꯔꯤꯕ ꯄꯩꯁꯥꯉꯩꯁꯨꯅꯦ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯦ ꯆꯥꯅ ꯂꯣꯏꯔꯤꯅꯤ ꯏꯕꯨꯡꯉꯣꯇꯣꯟꯒꯤ ꯑꯩꯅꯅꯦ ꯄꯩꯁꯥ ꯈꯔ ꯍꯦꯛ ꯍꯪꯉꯨꯔꯕꯗꯤ ꯂꯩꯇꯦꯗꯅ ꯃꯇꯨꯁꯤꯅ ꯍꯥꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯁꯨꯅꯦ
ꯕꯨꯡꯉꯣꯇꯣꯅ ꯍꯥꯏꯔꯤꯕ ꯃꯃꯥꯅ ꯄꯩꯁꯥ ꯍꯥꯏꯔꯤꯑꯦꯗꯅ 50,000ꯕꯨ ꯊꯤꯟꯕ ꯆꯠꯂꯤꯅꯦ ꯇꯧꯔꯤꯁꯤ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥꯕ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯁꯤꯕꯣ ꯀꯔꯤꯝꯇ ꯍꯥꯏꯔꯨꯅꯨ ꯃꯃꯥ ꯃꯇꯝꯅ ꯃꯔꯥꯏꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯒꯅꯤ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝ ꯃꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯜꯂꯤꯕꯁꯦ ꯃꯇꯝ ꯂꯥꯛꯑꯒ ꯑꯩꯅꯅꯦ ꯂꯣꯏꯅ ꯐꯅꯕꯒꯤ ꯇꯧꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯅꯤꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯇ ꯑꯁꯨꯝꯅ ꯂꯣꯏꯅ ꯈꯟꯅ ꯆꯩꯅꯗꯕ ꯇꯧꯗꯕ ꯅꯠꯇꯦ ꯑꯗꯣ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯞꯅ ꯏꯪꯅ ꯏꯆꯥꯁꯤꯡꯗꯣ ꯊꯦꯝꯖꯤꯟꯗꯅ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯐꯝ ꯊꯣꯛꯄꯅꯤ ꯑꯩ ꯂꯩ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯃꯇꯝꯅ ꯃꯔꯥꯏꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯅꯕꯒꯤ ꯍꯣꯠꯅꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯣ ꯀꯧꯔꯒ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯇꯣꯉꯥꯟ ꯆꯥꯒꯦꯅ ꯈꯜꯂꯤꯕꯁꯦ ꯏꯄꯥꯗ ꯑꯃꯨꯛꯇꯪ ꯇꯝꯃꯨꯗꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯥꯎꯅꯤꯡꯗꯨꯅ ꯆꯥꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯨꯝ ꯆꯥꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯏꯄꯥꯗ ꯑꯃꯨꯛꯇꯪ ꯇꯝꯃꯨꯑꯣ ꯄꯥꯕꯁꯨ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯋꯥꯅ ꯄꯩꯁꯥꯁꯤꯡꯁꯦ ꯇꯥꯜꯂꯛꯂꯤꯕꯅꯤ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤ ꯇꯥꯆꯧꯅ ꯏꯪꯈꯣꯜꯗꯅꯤ ꯁꯨꯔꯤꯕ ꯑꯗꯨꯒ ꯉꯥꯡꯉꯛꯄꯗ ꯑꯩꯁꯦ ꯀꯔꯤꯝꯇ ꯂꯩꯇꯕꯒꯤ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯗꯕꯒꯤ ꯋꯥꯉꯥꯡ ꯈꯔ ꯏꯇꯩꯃꯅ ꯇꯧꯕꯁꯦ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦꯗ ꯇꯥꯆꯧꯅ ꯍꯥꯟꯅ ꯄꯨꯊꯣꯔꯛꯄꯅꯤ ꯇꯥꯆꯧꯅ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯕꯅꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟ ꯆꯥꯊꯣꯛꯎꯒꯦ ꯑꯁꯤꯅꯤꯗꯅ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯇꯣꯉꯥꯟ ಚಾಸೇನ ಹಾಯ್ಬ ಕುಯ್ರಿ ಐನ ಹೌದೋಕ್ಪ ngамದದುನ ಲೈಬನಿ ತಾಸೌನ ಹೌದೋರಬನಿನ ಐಸು ವಾರಿಸೆ ಬಾಬಾದ ತಾನಬನಿ ನೋಂಮ ನತ್ರೆ ನೋಂಮದಿ ಕೈನೋ ತೋಂಗಾನ್ ಚಾನೆ ಲೈರಪೋನಿ ಬಾಬಾ ತಾಂಜಾ ಚಾರಿင ಇಸಿಗೆ ತೋಂಗಾನ್ ಕೊಕ್ಕೊಕ್ ಚಾಥೋಕ್ಪನ ಫರನಿ ಅದೋ ಇಮಾ ಬಾಬಾನ ಐಗ ಲೈರಬಸು ಕೈಸು ಕಾಯ್ದೆ ತಾಸೌಗ ಲೈಗೆಸು ಕೈಸು ಕಾಯ್ದೆ ತೋಂಗಾನ್ ಚಾದ್ಬಗಿ ವಾಫಂಸಿಗ ನಮ ಅಖೋಯ್ನಿಸು ಕನಾಗ ಲೈಗೆದೌರಿಬನು ಹಾಯ್ನ ಅಮುಕ್ ತಾನಬ ತಾಯಿನೆ ಕೋ ಫರೆ ಫರೆ ಅದೋ ಇಬುಂಗೋ ಚೌಬ ನಂಗ್ನ ಕರಿಗಿನೋ ತೋಂಗಾನ್ ಸಾಬಗಿ ವಾಫಂ ಪುಥೋರಕ್ಲಿಬಸೆ ಇಪಾದ ಅಮುಕ್ತಂಗ್ದಿ ಹಾಯ್ರುದನ ಕೈದೌರಬಗೆ ಇಸಾನಿಪಾಬೋ ಕೈದೌರಗೆ ಹಾಯ್ಬು ಕೈನೋ ಹೌಯಿತ ತೋಂಬನ ಹಾಯ್ರಿಬದುನಿದನ ಐನ ಇಂಖೋಲ್ ಅಸುಕ್ ವಾನ ಸೂರಗ ಇಮುಂಗ್ ಮನುಂಗ್ಸೆ ಐನ ಕರಿಮ್ತ ಯೆಂಗ್ದಬಗಿ ವಂಗಾಂಗ್ ಅಮ ಚಂಗಿನೆ ಅಖೋಯ್ಗಿ ಅತೋಂಬಸಿನ ngang ಬಾಬಾಸು ತಾರೆದನ ನೋಂಗಾನ್ಬದಗಿ ಐನ ಇಂಖೋಲ್ದ ಪೂರಿಬ ಮಯಾಂ ಅವಾಬ ಮಯಾಮ್ಸೆ ಕನಾಮ್ನ ಉಗದಬ ನತಿ ಅಸುಮ್ನ ಅಮನ ಅಮ ಥಾನದಗಿ ಸರುಪದಿ ತೋಂಗಾನ್ ಚಾಥೋಕ್ಪನ ಫತ್ರೋ ಅತೋಂಬಿಸಿನ ಮಪಾಮ್ದ ngೈಹಾಕ್ ಲೆತನ ಚತ್ಖ್ರನಿ ಅದುಗ ಇಮುಂಗ್ ಮನುಂಗಿ ಥಬ ಇಂಖಾಂಗ್ ಮಯಾಮ್ನ ಐಗಿ ನುಪಿನ ಮಿನಾಯ್ದೌನ ಸೂಬ ಅಸಿಗದಿ ಐಗಿ ನುಪಿಸು ಸಾವ್ರೆ ಸಾವ್ರಬದಿನ ತೋಂಗಾನ್ ಚಾನಿಂಗ್ಬಗಿ ವಾಫಂದೋ ಹೌದೋಎ ನೋಂಮ ನತ್ರೆ ನೋಂಮದಿ ತೋಂಗಾನ್ ಚಾನಿ ಹಾಯ್ಬಸೆ ಐಸು ಖಂಗೆ ಅದೋ ತಂಜಾ ಚಾರಿငೈಸಿಗ ಬಾಬಾನಬು ಯಾರಬದಿ ತೋಂಗಾನ್ ಕೊಕ್ಕೊಕ್ ಚಾಥೋಗೆ ಅದುದಿ ನಿಂಗೋಯ್ ಚನಿಂಗ್ ಚತ್ ತೌಬದ ಕನಾನಸು ngangnaದ್ರೆದನ ಐನ ಹಾಯ್ರಿಬಸೆ ಬಾಬಾಸು ಕೈಸು ಕಾಯ್ರೋಯ್ದರ ಹಾಯ್ನ ಖಲ್ಲಿ ಇಮಾ ಬಾಬಾದಿ ಐಗ ಲೈರಬಸು ಕರಿಸು ಕಾಯ್ದೆ ತೋಂಬಗ ಲೈರಿಕೆ ಹಾಯ್ಬಸು ಕೈಸು ಕಾಯ್ದಿ ಯುಮ್ ಅಸಿದ ngೈಹಾಕ್ ಲೈತನ ಖನ ಚೈನನ ಥೋಕ್ತೆ ಸರುಪದಿ ಕೊಕ್ಕೊಕ್ ತೋಂಗಾನ್ ಚಾಥೋಗ ನುಂಗಾಯ್ನ ಲೈಬನ ಫರೇನ್ ಖಲ್ಲೇನಿ ಐದಿ ಬಾಬಾಸು ಅಮ್ದಂಗ್ ಖಂದನ ಯೆಂಗ್ಬಿಯು ಐನ ಹಾಯ್ರಿಬ ವಾಫಂ ಅಸೆ ನಖೋಯ್ ಅನಿಮಕ್ಕಿ ವಾರಿಸಿದಿ ನೋಯ್ ನುಪಿನ ಲೋಯ್ನ ಥಿಂಜಿಲ್ಲಗ ತೋಂಗಾನ್ ಚಾಬಗಿ ವಾಫಂನಿನೆ ಮೊಯ್ ನುಂಗಾಯ್ನಬೈದಮಕ್ತ ಕೋ ಫರೆ ಫರೆ ಅದೋ ಇಪಾನ ತೋಂಗಾನ್ ಚಾದ್ರಿꯉꯩದ ಕರಿಗುಂಬ ಚಾಂಗ್ಯೆಂಗ್ ಮಚಾ ಅಮತಂಗ್ ಇಪಾನ ತೌಗೆ ಹಾಯ್ನ ಖಲ್ಲಿ ಯೆಂಗಸಿ ಚಾಂಗ್ಯೆಂಗ್ಸ್ನ ಮಾಯ್ ಪಾಕ್ಪ್ರಾ ಪಾಕ್ತಬ್ರಾ ಹಾಯ್ಬದೋ ಚಲೋ ಇಪಾನ ಮನಿಂಗ್ದ ಸಿಂಗ್ ಖರ ಪುಲ್ಲಗ ಥಮಂಬನಿ ಅದು ಸಿಂಗ್ದೋ ಪೂರಗ ಲಾओ ಇಪಾ ngasiದಿ ನೋಯ್ದ ಕರಿಗುಂಬ ಚಾಂಗ್ಯೆಂಗ್ ಖರ ಲೌಗೆ ಯೆಂಗಸಿ ಇಪಾಗಿ ಚಾಂಗ್ಯೆಂಗ್ ಅಸೆ ಅಸುಮ್ನ ಅಹಲ್ ಒಯ್ರಬ ಮಪಾ ಅದುನ ಹಾಯ್ರಿಬ ಮಚಾನಿಪಾ ಅನಿ ಅದೋ ಚಾಂಗ್ಯೆಂಗ್ ಲೌನಬಗಿದಮಕ್ತ ಹಾಯ್ರಿಬ ಮಪಾ ಅದುನ ಮಚಾನಿಪಾ ಅನಿ ಅದುದ ಚೈತೇಕ್ ಅಮಮಮ್ ಖಕ್ ಪೀರಗ ಹಾಯ್ರಿಬ ಚೈತೇಕ್ ಅಮಮಮ್ದೋ ಥಿದೇಕ್ನಬಗಿದಮಕ್ತ ಹಾಯ್ರಮಿ ಮಚಾನಿಪಾ ಅನಿ ಅದುದಿ ಮಪಾ ಅದುನ ಪೀರಿಬ ಚೈತೇಕ್ ಅದುದಿ ಯಾಮ್ನ ಲಾಯ್ನ ಥಿದೋಕ್ಲಮಿ ಅಸುಕ್ ಲಾಯ್ಬಸಿಬು ಕೋಕ್ಯ ಥಿದೋಗ ಲೋಯ್ರಸಿಬು ಅಹಾನ್ಬಗಿ ಚೈಸಿದಿ ಮಪಾಂಗಂದೋ ಸೋನ್ಬನಿನ ನಖೋಯ್ ಅನಿನ ಲಾಯ್ನ ಥಿದೇಕ ngамಲೆ ಸೆಸೆ ಅಸಿಮು ಥಿದೇಕ್ತುನ ಯೆಂಗಸಿಕೋ ಅಸುಮ್ನ ಹಾಯ್ರಿಬ ಮಪಾ ಅದುನ ಸಿಂಗ್ ಅದೋ ಮಪುನ್ನ ಮಸಾರಗ ಹಾಯ್ರಿಬ ಮಚಾನಿಪಾ ಅನಿ ಅದುದ ಹಾಯ್ರಿಬ ಸಿಂಗ್ ಮಪುನ್ ಅದೋ ಪುನ್ಸಿಲ್ಲಗ ಅಮುಕ್ತಂಗ್ ತೌರ ಥಿದೇಕ್ನಬಗಿದಮಕ್ತ ಹಾಯ್ರಮಿ ಮಚಾನಿಪಾ ಅನಿ ಅದುನ ಹಾಯ್ರಿಬ ಸಿಂಗ್ ಮಪುನ್ ಅದೋ ಫನ್ನ ಕನ್ನ ಮುಕ್ತುನ ಥಿದೇಕ್ನಬಗಿ ಹೋನರಮಿ ngамದೆ ಸಿದಿ ಕಲ್ಲಿಹೆ
ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯤꯕ ꯁꯤꯡ ꯃꯄꯨꯟ ꯑꯗꯣ ꯊꯤꯗꯦꯛꯅꯕꯒꯤ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯡ ꯃꯄꯨꯟ ꯑꯗꯣ ꯌꯥꯝꯕ ꯃꯔꯝꯅ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯣ ꯊꯤꯗꯦꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁ ꯀꯩꯅꯣ ꯕꯕꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯀꯟꯕꯁꯤ ꯀꯃꯥꯏꯅ ꯊꯤꯗꯣꯛꯀꯗꯧꯔꯤꯒꯦ? ꯀꯩꯗꯧꯔꯕꯒꯦ? ꯊꯤꯗꯣꯛꯑꯣꯗꯅ, ꯉꯁꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯤꯗꯣꯛꯈꯤꯕꯅꯤ꯫ ꯀꯩꯗꯧꯔꯦ? ꯁꯤꯡ ꯃꯄꯨꯟꯗꯣ ꯊꯤꯗꯦꯛꯄ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯊꯤꯗꯣꯛꯑꯣ ꯕꯕꯥ, ꯉꯁꯥꯏꯒꯤ ꯁꯤꯡꯗꯨꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯊꯤꯗꯣꯛꯏ, ꯑꯗꯨꯒ ꯁꯤꯡ ꯃꯄꯨꯟꯁꯤꯗꯤ ꯊꯤꯗꯦꯛꯄ ꯉꯝꯗꯦ ꯕꯕꯥ꯫ ꯀꯗꯥꯏꯗꯒꯤ ꯉꯝꯗꯣꯏꯅꯣ? ꯁꯤꯡ ꯃꯄꯨꯟ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯑꯃꯨꯛꯇꯗ ꯀꯃꯥꯏꯅ ꯊꯤꯗꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯑꯃꯃꯝꯇꯪ ꯊꯤꯗꯣꯛꯑꯗꯤ ꯂꯥꯏꯅ ꯉꯁꯥꯏꯅ ꯊꯤꯗꯦꯛꯀꯗꯧꯔꯤꯕ ꯑꯋꯣꯏꯕꯅꯤ ꯕꯕꯥ꯫ ꯁꯤꯡ ꯃꯄꯨꯟꯁꯦ ꯊꯤꯗꯦꯛꯄ ꯉꯝꯗꯦꯕꯣ, ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯃꯃꯝ ꯄꯤꯔꯤꯉꯩꯗꯗꯤ ꯂꯥꯏꯅ ꯊꯤꯗꯣꯛꯏ, ꯑꯗꯣ ꯁꯤꯡ ꯃꯄꯨꯟ ꯐꯥꯔꯀꯥꯟꯗꯗꯤ ꯉꯝꯗ꯭ꯔꯦꯕꯣ ꯕꯕꯥ ꯊꯤꯗꯣꯛꯄ꯫ ꯑꯁ ꯑꯣꯟꯊꯣꯛ ꯋꯥꯈꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯉꯝꯃꯅꯤ ꯍꯥꯏꯒꯦ? ꯏꯄꯥꯅꯅꯦ ꯆꯥꯡꯌꯦꯡ ꯑꯗꯣ ꯅꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤ ꯂꯧꯕꯅꯤ꯫ ꯌꯦꯡꯉꯨ ꯏꯆꯥ, ꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯔꯤꯉꯩꯗ ꯅꯈꯣꯏ ꯑꯅꯤꯅ ꯀꯌా ꯂꯥꯏꯅ ꯊꯤꯗꯣꯛꯏ, ꯑꯗꯨꯒ ꯑꯩꯅ ꯁꯤꯡ ꯃꯄꯨꯟ ꯁꯥꯔꯒ ꯄꯤꯔꯀꯥꯟꯗꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯊꯤꯗꯦꯛꯄ ꯉꯝꯗ꯭ꯔꯤꯕꯗꯣ ꯎꯔꯕ꯭ꯔꯥ? ꯑꯗꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯇꯣꯉꯥꯟ ꯆꯥꯈꯤꯕꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯦꯛꯅꯕꯅ ꯁꯣꯏꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯨꯍꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯡꯒꯜ ꯆꯪꯅ ꯌꯨꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯌꯦꯛꯅꯕ ꯀꯅꯥꯝꯇꯅ ꯌꯨm ꯑꯗꯨꯗ ꯌꯦꯡꯁꯤꯟꯕꯐꯥꯎ ꯉꯝꯃꯣꯏ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯋꯥꯕꯗ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯨꯝꯅ ꯆꯣꯡꯁꯤꯟꯃꯤꯟꯅꯗꯨꯅ ꯍꯣꯠꯅꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯁꯥꯟꯇꯤ ꯂꯩꯅ ꯑꯃꯗꯤ ꯃꯔꯥ ꯇꯞꯅ ꯄꯥꯡꯒꯜ ꯀꯟꯅ ꯄꯥꯟꯕ ꯌꯨꯝ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯕꯕꯥꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯑꯔꯣꯏ ꯕꯕꯥ꯫ ꯑꯋꯣꯏꯕꯅꯤ ꯇꯣꯝꯕ, ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯅꯇꯩꯃꯒꯤ ꯃꯋꯥ ꯂꯧꯗꯨꯅ ꯑꯩꯁꯨ ꯇꯣꯉꯥꯟ ꯆꯥꯒꯦꯅ ꯈꯜꯂꯨꯔꯤꯕ ꯑꯩꯃꯨꯛ ꯄꯪꯕ ꯂꯩꯇꯦꯀꯣ꯫ ꯉꯁꯤꯗꯤ ꯕꯕꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯁꯦ ꯄꯥꯡꯍꯟꯕꯤꯔꯦ꯫ ꯑꯆꯨꯝꯕꯅꯤ, ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯁꯨꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯕꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯄꯜꯂꯔꯣꯏꯀꯣ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯇꯣꯝꯕ꯫ ꯅꯇꯩꯃꯒꯤ ꯃꯋꯥ ꯂꯧꯗꯨꯅ ꯉꯥꯡꯉꯨꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯌꯨꯝ ꯑꯁꯦ ꯀꯥꯏꯗꯅꯕꯒꯤ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯎꯔꯕ ꯏꯊꯧꯅꯤ꯫ ꯉꯁꯤꯗꯤ ꯕꯕꯥꯅ ꯃꯤꯠꯁꯦ ꯄꯥꯡꯍꯟꯕꯤꯔꯤ꯫ ꯑꯆꯨꯝꯕꯅꯤ, ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯇꯣꯝꯕ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯒꯅꯤ ꯌꯨꯝ ꯑꯁꯦ ꯌꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯁꯦ꯫ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯃꯋꯥ ꯂꯧꯗꯨꯅ ꯆꯠꯂꯕꯗꯤ ꯌꯨꯝꯁꯦ ꯀꯥꯏꯕ ꯇꯥꯕꯅꯦ꯫ ꯇꯣꯉꯥꯟ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯈꯟꯅ ꯆꯩꯅꯅ ꯇꯣꯉꯥꯟ ꯆꯥꯕꯗꯤ ꯏꯃꯥ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ, ꯅꯨꯄꯥ ꯑꯅꯤ ꯑꯣꯏꯔꯕꯗꯤ ꯌꯨꯝꯐꯝ ꯑꯅꯤ ꯍꯥꯏꯕꯁꯦ ꯂꯦꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯃꯇꯝ ꯂꯥꯛꯑꯒ ꯐꯖꯅ ꯇꯥꯟꯅꯔꯒꯅꯦ ꯆꯥꯟꯅꯕꯅ ꯐꯩꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅ ꯆꯩꯅꯗꯨꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯇꯣꯛꯈꯤꯗꯨꯅ ꯌꯨꯝ ꯑꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯄꯥꯝ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯇꯣꯛꯇꯨꯅ ꯃꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯌꯨꯝ ꯑꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯌꯨꯝ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫